Leikhidraba Meegi Aadhra paiduna Manipurda Leiramle amade Mahapu mateng panglamba Meegi Chapikarongda leiva Kuntraga Taret Suba AR Saluk Force na Farabatungda Chapikarong Police Station da Shinakre Hiramasiga Mari Lenana ngase Fast MR Officers Club da Pangthokiba Paugi mifam amada DIZ Intelligence Range 2 Ningsen Wangamna Haikibada Haukiba November gi tarik tareta Chapikarongda leiba 37 AR Saluk Force na Meegi ane Khuljang Road tagi Farabatungda Chapikarong Police Station da Sinarakibane Faraba Meegi adude Lenkhen Mang Mate Chahi Kungataru Tuivang Village Myanmar dagine Mahagna Lisingani Taraga Mapange Methada Leikhidraba Halkholal Chahi Kuntragani Pan Apokpa Dongkho Thang Kenjang Village Chandel Hariba Meegi asige Aadhar Pairaga Halkholal Charaga Cross Border Trade ke Khudong Chaba Leramle Mahapu Thabak asi pangthokpada mateng panglamba Meegi aduna letmin thang baite Chahi Kuntra Apokpa El Ngamlet baite Charong Sing Village dagine Makoi animak CZM Chandel da puthok laba matung ain gi oiba thabak laukhatnanaba sem saba hokre Ekoi the Leiriba state asi the Leiriba ichini now koi appeal lama tauninge asumaina foreign national Urakraga harbor dauraga ebet dauraga ekoi the changhanba thamba haibasi tauroise haibasi masi gumba thabak si offense ni it's an offense under the law of our country andaki Chahi sida Bangladeshi Phagat pasu laire Myanmaris Phagat pasu laire ado ekoi na thiba matam dadi ekoi gi state ki mina mateng pangba mayam lairame ado si gamba thabak si tauroi se haibasi appeal tauninge